Saibol the Labor Army ki came the attack Tokibadu condemned Tawi. Sakang the Vakulai Pai Sinangarang Ayuk Tenopal district ki Manungsan ba Saibol the Labor Army came da attack Satakibadu Momi Unit Manipun akan mamon condemned Tawi Hari. Yunan asigi sirola mana hairibana asigumba hingsagi thawngsing asina security force ki personal singi punsida khudong thian badana tana isam samjana leijariba khunjasing desu hena khudong thiba mayuk na hali asigumba santi tangdu leitaba masum akiba pokwan bigi thawdo asi yaningde maram aduna thawdo asigi matangda mari renaba authority sing thijinduna mathau taba thabak sing pekhat biyu loinana kanagumba amatana hingsagi thawdok sing asi makatana sathabigano sakhangdaba sing adugi attack aduda aso apan nangkraba sing amasum aki akhang mayok nariba khunja sing adugi damakta solidarity uli loinana army authority sing su khunja sing amasum miyamgi khallaga makhoigi kem adu khulgi wangmada leiba sapagadaba mafam amada hongdokhinabasu apel tawri hari numit mangani gi manungda lambi koilas thadrabadi tawthoklagani Wangjing Hairo Lamkai New Market Mapagi Lambi Mati Asinumit Mangani gi manungda mari lenabasinna koilas thaduna semjindrabadi takthok tu lambi thingzin bagi khongjang sangsilagani haina New Market ta kaithel phamlibi imai bel sina lakthokri ngasi Wangjing New Market Management Committee gi President Maibam Ivem sana kaithel asida pangthokiba pawgi mifam amada phongdokhibada Wangjing Hairo Lamkai da lairiba Wangjing New Market Mapagi Lambi Mati asi asuki matik phibam soklaba lambi amoiri lambi ki phibam phataba sina maram oiraga lambi mati asi upful ka hena sienba mafam amasu heli cycle thawbada phawbu urful thokli New Market asida ahal oirabi ima ibel kya su yumgi laita laira tanduna hingnabigi upai oiribani haujik lambi asi urful ka hena sienbana maram oiraga ahal oirabi kaithel phambi ima ibel sing lokulai tawbana singba tuan urful dagi pokpa laina kaya naduna potpham phambak ngamandre laita laira khara kokna ba nongmagi pot khara Texaraga, Yualibi Imaibil sing the house oiriba, Lambigi or full marasida, Kaitel Pamangam the Begi Pum the lady. Maramadunanga Sidagi Numit Mangani, Pavagi Manungda, Garbamanamasu Lay never sing na Lambi Mati Asi, quite last hard on a CM Dravadi, Lambi talk to the Ting Bigi Hongzang, Zangsilagani Hadi. Sangai Pesti build a bomb Langchina but Taurang Lamba KCP Mari Lenati. Hauzi Hauzik Sathariba Sangai Festival 2025 bomb Langchina na Bataurang Tauramba KCP gi Kedar Ahum Pari Haina Manipur Police na Thadorak Basiro Lamada Yumpam Oiraga Pauxi Amasum Electronic Media Fongdoki Buapum Asiga KCP ga Hiram Amatada Mari Lenadi Haina Lup Asigi Secretary in Charge Information and Publicity is Mangal na Thadorak Basiro Lamana Hari Siro Lasina Makata na Haribana Manipur Police Amasum Assam Rifles na Machita Sienaba KCP MFL की केदर अहुम फारे हाइबदु यावरिबि इम्फाल ईस्ट की ओखरम सुथेक्तगी लैश्रम सोनिया से कुंथ्रागा मथोय तेरा सदोपम लैकाइदगी सलाम लुवांग ब मैतै एलाइस इबुंगो से कुनगनिथोय मसुम वांगजिंग बाजारदगी फामदोम फामपोक एलाइस अजय एलाइस अबुंगसा से कुनगमपन हाइरिबसिंग असि केसीपी MFL की केदर अमतनति मैतै लनमी नाउती बोय हाइना मिंगथोनबा फेसबुक अकाउंट सिसु पार्टी की अकाउंट नति Kanagumba Facebook amasum atai social media platforms sing maram sadana party ki ming sijinarabadi makhogi mathakta matik saba khongthang lokhatkani hari Manipur lisang sina satharakliba conflict asida naga sing sauna mangjari sai kya gi mamang gi Manipur satharakliba conflict asida naga sing gi oina sauna mangjari haujik su maite amasum kuki ani ki marakta unkhatnariba saira asida naga ki ni haina leiramba lam kya ama kuki sing na khundasilakli amaromda Kangluki irang mayu nariba state asida paramilitary force lising hundra ki mathakta deploy tawrabasu santi hanjalakwa ngamdriba asigi marakta popular government ama CM naba thawrang tawrabasu lairiba conflict asigi waroisin ama maikay anigi yanaba mawng amada purak hawdaba tarabadi hena khudong thiba phibma ama lakpa yai haina experts sing na mot piri Englishing aniga kungo humdoi gi mamang ibo bina lusingba Congress government ki matamda Kangpokpi district CM kiba adudigi Naga amasung Kuki ani ki marakta lam gi matangda sauna muknaba si hengalakli UNC gi maikai digi indigenous Naga miyam gi ayaba yaudana Sadar Hills Kangpokpi district CM ba yaro hena agreement kaya inakraba sumadugi wantok amata lektri Ibobi government na Senapati district ki Kangpokpi district asi khaidokla matung nauna subdivision mapan semki hairiba subdivision mapan adugi manungda island subdivision adu khaktamak asengba lamgi mapu oiriba naga singoiki aduga subdivision nipan amana Kuki community sing namna taba jaga singoiki
masina nagasingna jagasing adu makoigi pari purigin haina claim tawrabasu karimata upai lekhidi Naga People's Organization Kangpokpi gi maikaidigi nauna Kangpokpi district CM liba masum nan Naga singi mi sing leptan hengalakpana indigenous Naga singi demography da sauna akiba phire Kangpokpi gi Naga sing asi hana mapam madura khunda leita ba kangbu oirabasu haujuk minority oiri masi maru oine Senapati district gi Kangpokpi district khaidokhraba matung aing kaina mitop kya khunda slakpa nauna kuki khul kya tholakhiba sini nakala maromda Manipur thukliba irang asi gi maru oiba maramdi Kanglup singi marak thajanadaba lamkhaigi claim taunaba administrative ki oiba asoiba leiba amasum indigenous right ki matang waroisan ama lakpa ngamdaba sigi matang dani hairinisu pausda makhatari Indo Myanmar border ki pillar number 173 172 gi marak nauna threat hangdokna ba thorang pekhat paukhrei India amasum Myanmar leba ani ki marakta cross border connectivity amasum economic cooperation hegat hananaba anobo khongthang kya lokhatliba siki manungsana second world war gi matamda marueba military supply route ama oiramkhiba itihasik oiraba Stilwell road asi maruoiba trade corridor ama oina India na semganaba thorang pakhat pawkhri India gi maikei dig Indo Myanmar border gi maruoiba jaga singda border fencing khabi gi thabak sa thabagai roinana hairiba trade route asi semganaba thorang sing pakhalakibani India ki maikei digi hauji hauji Indo Myanmar border pillar number 173 amasung border pillar number 172 phawgi kilometer 7.3 sangba lamkhai gi saruk sing khabi gi thapak yamna kan satakri India na nauna pekhat ka doriba trade corridor gi saruk ama oina haujuk fencing khabi gi thabak sathariba border pillar number 173 amasung 172 ani gi marakta security singna ningthina control tawraga gate taruk hangnaba thorang tawri masi maru oina threat ka mari lainana gari lanthok lanchin taunabani second world war matamda military supply route ki oina sijinaramba itihasik oiba Stilwell route asi India amasu Myanmar laiba ani ki maru oiba threat route ama oina India na semut ka doriba siga mari lainana land port ki damak survey amasum land allocation ki damak pomloi loiri hariba mapam asida custom gi mathok taba infrastructure singju semga sagatpa loiri hari Sawambum relief camp the Lairiba IDP sina Gwaltabida Laihoriba Masagi Mayum the sanction and Abonava security force na tear gas kapa the IDP Taruk Sok no hospital like an crate. Manipur Irang Laitre Santi Hanjilak lay Haidun Manipur Legana Sangai Festival Pangtok Lavanina Masa Masagi Mayum the Hanjinjaragi Haidun Impal Iski Sawambum relief camp the Awaba Kangduna Sahi Anima Kai Hena Lerak Lava International Displaced Person IDP Sina ngasi masagi poknapam Gwaltabi tamna sangsilakpada security force na tear gas cell kaya marum kaptuna takthokna honabada IDP taru aso apan nangbadagi hospital laikanakre ngase upung tara mathurum tarakpa matam IDP singna Gwaltabi tamna sangsilakpada yengpokpi police station ga nakna laiba uku amagi manak masing yamla security singna lambida bapwer tingduna thatuna thamki Madura IDP sing aduna Gwaltabi the lehoriba masa masagi mayumda sangjana bhaijaki masagi mayum tamna sangsilakiba IDP sing aduna first resettlement next Sangai festival national highway free movement amadi we boycott Sangai festival haina thaba placard paiduna lakiba khongset adu security force na Gwaltabi khunauda thalaga thamki madudagi miyam aduna makhatana sangsinaba honabada security force ka mukna bahoraki Piba Madura, security force na tear gas cell kya kap to Mia Madu tan kind of wanaki. Security force ki make tear gas cell kya kapsilak padura aso upon nanglaba muising adudi. Paidambam Rakesh Maitei say kuntragani pan apopo gaming Iravanta, Gwaltabi Makale Kaidigi, Hauzik Nongada relief came the labor. Saubam Binasa Yankai Apopa Asoba Lepam, Sadu Yankuman, Housing the Somum relief came the labor. Asom Sanazit say kuntragataru Apopa Asom Nava Sanasabi Mayalekai. Oinam Sandra Bali say Nipugani-pan Mapureva inauton Lepam Tamna Pokpi Awang Lekai, Laisram Nautombi say Kuntra Apopa Social Lepam Sana Sabiamadi, Ahantem Asa say Kuntragamang Apopa Samungok Lepam Gwaltabi, housing the Sombum relief came the labor Muisingashini, Solaba Muisingasi Sombum Primary Health Center Pukatuna Lang Sataki, Solaba Singi Manungda, Kongi Sarokta Pibam Tina Sokpasuyaki, Loina tear gas capsulak Padu, the Impal East District Police Commando Personal Amaga. Impact TV ki video journalist P Bobo ki khong sarukta aso apanaki adubo thoidokna khodong thiningai haibadu oikidi hari masigi matungna miya matu Gwaltabi khunau gi lambi gi sarukta phamjilaga laisinki madugi matung
Security force na amo hana tier gas sel kya kaptun miyam adu yang pokpi kaitil pawbu tandoki ngasi sangsin kiba khongjang aduga mari leinana golta bi makha laikai gi thaunauzam yaimebi kaubi lanjenar khibi nupi amana phongdo khibada sahi ani makha hena irang asina maram oiraga yumda sangba phangdana relief camp na awaba punsi mahing amada leirakpani aduba hauzik legana manipur irang leitre haiduna sangai festival pangthoklabani na aikhoisu yumda hanjinba yabagi lengana kari thaurang lawkhatlagi haiduna yum lom da lakpani masida security force na aikoi gi mateng pangbigadra hairaga tear gas sel kya kaptuna tankhai bi gi thong si aninge aikoi su sahi ani makha hen relief camp wan hinglibani maram adun lengan athuba matam da aikoi su isai gi yum da mahok sagum khunda laita na thorang pakhet ka dabani haina phongdo ken su paus na makha tari framework agreement satna handrabadi india bu kanana thajagani IM Government of India ga ceasefire sign taunariba National Socialist Council of Nagalim isak muiba NSCN-IM gi oiba Parliament Winter Session tatar hogi ahan session the itihasik oiraba lup asigi framework agreement FA bu hauzik phabu thausadana thamlihan nungnang bu phungtok nakhibaga loinana FAS India government ga matam kuirabagi matungda sign taunaduna lakhibani hairiba FAS malem punamangna khangi Government of India na FAS hauzik phauba mirai duna thamlibasi human right amasu naga history bu hatok pibaga samane asma asigumba thawong asida karamba laibang na India ra thajaba thamgani amadi naga gi miyam singnasu India ra thajaba thamkhigadra haina uhangke hangnarki tatar hohodagi thadorakpa chirolamagi matung ina NSCN-IM na naga singgi oiba tung koiba solution purangnaba honabada yeknaba kayaga lanthengna khibalekre masi maktada hauzik phawda naga singgi manglan asida matam gi oiba yaikhai thingai na pinaba honaduna lakri aduba naga miyam singgi NSCN da thajaba thamduna naga national political issue asida hauzik phawba khongpham hongdana leibasi yamna thakatningai ni siolosina makhata na hai matam asigi NNC asina marai sai tharakhibaga loinana NSCN bu Naga National Assembly na mandate piduna residents movement kya sa tharaba matung NSCN-IM gi oiba parliament as linkhakhibani aduba haujikti government of India na NSCN asi asengba naga miyam gi damak leblibo political organization amagum masakhangli masimana government of India gi prime minister gi level lup asiga political talk tongna dun laklibani makhata na sirol sina hai matam gi oiba diplomatic field NSCN ki lusingba singna international dignitaries sing yauna naga ki asumba khongjang asibu masakhangna bigi dama wari sanaraba matungda UNO ga parallel organization amagum UNPO na makhogi membership oibada ayama piri masida sunatana NSCN ki lusingba sing United Nations Human Right ki meeting sing da wangang bigi right sing piri amadi UNHCR gi thangna pangthokpa meeting taruk tasu NSCN gi lusingba singna wangang bi khutong saba pikhi statement asina makha taradun hai NSCN-IM na India government ga ceasefire tawduna itihasik oiraba framework agreement asi haujikti sahi yangkai mapung pharakadore khongpham asi phangnabagi dama naga singi i mitlu pirang hotna zaman matamamadi lanthum kya mangduna lakni heri maram asina kariguma naga singi manglan framework agreement satna hanba haibasi India government sahi yangkai ama amuk sangdokpa tarabadi naga singi manglan pungkai kaibada natana naga singna makhata na makhoigi human right amadi history bu monghanana wo hotnaba si sugya yaba ngamloi maram asina framework agreement asi government of India na satna handriba phaw NSCN-IM na hotnaba lepkhiroi haina phongdorakli separate administration pidriba phaw government semba yaroi UKNA Kuki MLA sing lengak sembadi yaurabadi Hatkani Emung manungsu Tanthokani matam kiyagi mamangdagi tanduna lakliba separate administration ki demand phangdriba phawbu Manipur popular government amata semba yaro hena suspension of operation kuyek pinabada yaudriba United Kuki National Army UKNA na thadorakpa chirol amana phongdorakli Lobasigi Department of Information Thadorakpa Chirolamana hai Kariguma popular government ma CM Batara Basuki MLA sing lengak CM Bada Saruk Yaroi Davani MLA sing resign Togadavani Karigumba popular government CM Yao Bada Tarabadi Hai MLA sing Adu Shibigi Serak Pigani Emung Munungi Mio sing Kundagi Tanthokani Kuki MLA sing na akan ba warning torokliba suspension of operation asu yaudaba terrorist kangbu si handaktasu Assam Rifles na satakibu operation na kedar mari hatkrabani madugi matung tarakpa action singki bedigi hauji koidot lo laga laidibu kangbuni
थाजब याब मफमदगी फंगबा पाउन हाई इंडिया गवर्नमेंट के यानरगा चटमिनबा KNO अमसुम UPF की कांगबुसिंग लेंगाक सेमलकपदा कुकी सिंग यावदबगी वाफमसी मखोय मसा मसाना लेप्ससनु हाइना इंदोकप लेख्रबनी मसिगी सुमथक्ता सेंट्रल गवर्नमेंट सुगी केडर सिंग लेंगाक सेमर कुकी MLA सिंग याहोननबा अकनबो वाफम थमलखिब लेख्रबनी पाउसिन मखातना हाई मिनिस्ट्री ऑफ होम अफेयर्स की मिहुत कांगबु अमगा सुगी कांगबु का हंदक्ता वारी सानखिबदुदा कुकी सिंग डिमांड तौरिबा लेजिस्लेशन लेबा यूनियन टेरिटोरी अमा CMB की वाफम अदु ओइथोक्लोई हैरखिबा लेख्रबनी वाफम असिमा कुकी UG ग्रुप सिंग अदुना सिरोल थादोरकपदसु हैरखरबनी कुकी की खुल सत्की हाइबनते इसागी युमद ससगे हाइबनी IDP इम्फाल लुपा लाख लाख हाइथरगा पॉप सगंदौरी लोइजिंग लुयाद IDP सिंगदा टियर गैस पिजरी कुकीना लितान पोकपिद लंबी सेमजिलकपदगी उंखटनरुरे पुखाउ लितान पोकपिद कुकीसिन लंबी सेमजिलकप उबदगी मियामना तौरिबा मतौ सिबु करिनो हाइना लांगनरिगे की सेरक्त मसिंग यामलबा इम्फाल ईस्ट डिस्ट्रिक्ट पुलिस की कांगबुसिंग अमसुम पैरामिलिटरी फोर्सिंग थोमजिलक्तुना अंगकपा उंखटनरुरे सिक्योरिटी फोर्सिंग थोमजिनरकपगी तंजादुदा कुकी नुपी नुपा कया अमसु उतु वतु पायदुना संक्षिनरखी अदुमपु मितैसिंगी माइकैददी ngihak लांगनरमलबा मतुंगना मसा मसागी मथौ अदुम तौनखी हाइरि अमरमदना सौम्बुमदा संगफम लौदुना लैरिबा इंटरनली डिस्प्लेस पर्सन सिंगना युमदा हंजरगे हाइतुना लाक्सबा मियामबु मणिपुर पुलिस अमरि सेंट्रल फोर्स सिंगना यांगपोकपिदा थत्तुना खामलगा संगनखिद्रि थमोय सोलबा IDP सिंगना कपलगा हाइरि अखोय कुकीना खुंदारिबा मफमदुदा सक्के हाइबनति अखोयगी इयुम ओइरिबा गोलताबी खुलदा संगजगे हाइबनि मसिदना खोयना थिंगलिबसि करिगिनो कुकीगिदि अदुम संगहलि अदुगा अखोयबुना संगहन्द्रिबसि नखोय कुकीना तोलोप पिब्रा हाइबा वांग मैम हंगलक्ली हौरक्लीब मियाम अदु ngasi ayuk pung 13 makairom tarakpada yang pokpi yoramdaida security force singa yamna sauna muknarakhi police na miyam adu hankinaba care khana haibada tanaraktabadigi tear gas grenade langsinduna pokayanba tear gas cell kapsinduna tankaki थाउदोदुर इम्फाल ईस्ट डिस्ट्रिक्ट पुलिस की कमांडो अमा टीयर गैस ना पांदुना सुखी थाउदोदुर IDP मंगा साथीना असु अपन नंगदुना यांगपोकपिदा लेबा प्राइमरी हेल्थ सेंटर दा लाइकनखरे हाइरि मरकसिदा संगाई फेस्टिवल गा मरी लैनना मणिपुर लेंगना लाख लाख थादुना नेकपा यूनाइटेड किंगडम की पॉप बैंड ब्लू इम्फाल थुंगलरि इम्फाल लेबा मियाम असि नुंगाय हनगदरि अदुगा सिंखोंग सिंगाद मयुमदा संगबा यादा लैरिबा इंटरनली डिस्प्लेस पर्सन सिंगदना मखोगी फंगफम थोकपसिंग मटपीरगा टीयर गैस सेल सिंग कापसिंदुना हाउरब मथेल गुम्पीजरी नुमित 10 की संगाई फेस्टिवल हेंग लोइसिलगने दुबु मेन बेनु ओइरिबा हता कांगजेबुंग निंगसिसु खोदाक लानसिबदौना लैनखि स्टॉल सिंग पोट सिटखिदि मफम खरददि खुलाम खा फावब कौखिदि हारि तंदन सुन म्याम थमजगे मस मखातबा नौबा अपडेट म्याम पुन ngaimiनसे।